mayambu ahanba maktada kanglelei pungwari channel ki maikaidaki mayambu amuka hana taram nokchari ngasi su asengba thokiba wari ama aigi subscriber singna thabirakpadagi mayamda khudol tamjaragi haiduna puduna laksari wari asili thokjarapa matamda soikiba lankiba kaya yarupasu mayamna nungsibiduna ngakpi haina haijari aduga amana channel asibu mapung phambada saruk yabibo ina adom like amadi subscribe share tobiramo haiduna haijari aduga amana listener singi maikaidaki aini pithok sariba QR code number asida relic kemda mateng pangna bagitamakta adom ki angamba khara tang donate tobiramo haiduna haijari adudi wari saukjaraki wari asi handakta thokpa wari amakhakni haibadi handakki namit mari ni mangani asida ai isada thengnajarakpa wari amakhakni ai isamak thanggadagini laikai panjara roigi masigidamakta mayamna ngakpigani hojiksu thangada tariba khunja singkhakta natana loktak paki akoibada tariba prajapam namaksing asi numidangi pung 9 tarakpa aduwagi matamda hi amada mi ani saminaraka nga phanapagitamakta khusu khulai sing haibadi long amadi long thraina singba puraka nga phaba satuna nongalamdagi pung 3 tarakpa aduwagi matamda yumda kanarai asomna aigi nupa asi hanadi number 15 tharami haibadi phabaw nga phanapagitamakta lang tharami haibani matamgi matung ina phabaw nga asisu phakidri masiki mahutta mai battery puthokduna khutta long pairaka nga phawa sanarai long thillaga phariba nga asisu lainong amon ayamba ngaktani long thinba haiba midi kiji tara hena phana basu yawi asomna aigi nupana tharamliba lang adasu nga pharaktrabatuda aina aigi nupada nongmadi asomna hajakhi nipa nga somata pharaktre nangna thariba lang asisu mata mangla khatang toi arimba loina tare aduna mayamna taunariba si battery ama leiraga phok laitusu paisa khara thadaraga ama lehorasi aduga mayamna satnariba si aikhoisu satlaga yengsi masin natragadi aikhoi amata yararoi mayamsu kisi taramu hena phanei nangsu long thinba haibanina ngade damak yamna phagani haina khalli aigi wafam aduda aigi nupa namukhumlakhi hoi nupi aisu khalam lebani lang thare nga somata phadre phabogi matam loikibasina oiba tare phare paisa khara thadaraga mayamna satnariba asi ibani su salasi asi hairaba matungda itai inauna sel khara thadaraba matungda phoklight amadi battery na singba leiduna ibani su loktak pata thoklaga nga phanaba siam sanare loktak pat asida makhal makha kayagi khulai season naraga imung manunggi amadi masa masu singi direct lesu tamba matamda sauna mateng panglibni masi khakta sunate season gi oina nga sisu matam gi makhal mathel naina phangi haibadi phobonga phangba matam nga pai phaba matam asina singba matam gi oiba nga sing phangi haibani nga sing asi phana bohna bada matam duki nga aduka sanaba sunaba khulai sing langdragadi nga phaba ngamde nga phanaba khulai langba iba sisu paisa yamna sangi masisu pak taraiba thabak nate aikhoi ki laikai amadi thangnaba laikai singi miyo singsu numidangi matam amadi ahingi matamda thokpa yawi tipilda sak halaba matungda loktak pata thoktuna ahing tumdaba makhai nga phagadoribani asomna aigi nupaga aigasu nga phaba sanabagitamakta siam saba loina re aikhoina nga phagadoriba mawong asi phok light atuna kokthakta upsillaba matungda battery dagi mai lauraba matungda phok light aduna isingda thantharaga mai ki mai nga latuda urakpa nga singatu longna thin duna phagadoribani ibani su yumdagi sakyom puraba matungda angang singatu su inembo kaloina lehore itai inok su nga phanapagitamakta loktakta tholakhi aidi long thinba haitabanina hi honduna aigi nupana makokta light adu upsallaba matungda maigi mangala duda urak panga singatu longna thin-duna phaba hore long thillaga numidangi matamda nga phaba hebasisu araiba thabakti nate long thinba dusu asum thilaklabanina waraduna ibani su purakliba sakyom adusu sathoklaba matungda
ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯅꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯗꯤ ꯍꯤ ꯃꯅꯨꯡꯗ ꯇꯨꯝꯕ ꯍꯥꯏꯕꯁꯤ ꯍꯩꯅꯗꯕꯅꯤꯅ ꯁꯨꯛꯇꯨꯝ ꯇꯨꯝꯂꯝꯗꯦ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯧꯗꯣꯛꯂꯦ꯫ ꯑꯗꯨꯝꯅ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥ ꯑꯃꯨꯛ ꯐꯥꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯉꯥ ꯑꯗꯨꯁꯨ ꯀꯦꯖꯤ 10 ꯍꯦꯟꯅ ꯐꯥꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯀꯦꯖꯤ 10 ꯍꯦꯟꯅ ꯐꯥꯔꯛꯂꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯗ ꯋꯥꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯉꯥ ꯑꯗꯨ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯉꯥ ꯐꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕ ꯋꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯂꯣꯡ ꯊꯤꯟꯗꯨꯅ ꯉꯥ ꯐꯥꯔꯛꯄꯒꯤ ꯃꯇꯝ ꯑꯁꯤ ꯊꯥ ꯑꯃ ꯍꯦꯟꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯉꯥ ꯐꯥꯅꯤ, ꯅꯣꯡꯃꯁꯨ ꯉꯥ ꯐꯥꯔꯣꯏ, ꯅꯣꯡꯃꯒꯤ ꯗꯥꯎ ꯍꯥꯏꯗꯨꯅꯤ꯫ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯊꯛ ꯃꯈꯥꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯂꯣꯡ ꯊꯤꯟꯕ ꯑꯃꯠꯇ ꯆꯠꯂꯝꯗꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯂꯥꯡ ꯊꯥꯕꯗꯨ ꯉꯥ ꯐꯥꯗ꯭ꯔꯦ ꯈꯜꯂꯛꯄꯗ ꯂꯣꯡ ꯊꯤꯟꯕ ꯆꯠꯄꯗ ꯄꯣꯞ ꯍꯦꯛꯇ ꯇꯥꯏ꯫ ꯃꯈꯣꯏꯁꯨ ꯂꯣꯡ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯂꯥꯡꯁꯤꯟꯗꯨꯅ ꯂꯣꯡ ꯊꯤꯟꯕ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯍꯧꯗꯨꯅ ꯂꯣꯡ ꯊꯤꯟꯕꯗ ꯊꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯂꯣꯡ ꯊꯤꯟꯕ ꯊꯣꯛꯃꯤꯟꯅꯔꯛꯄ ꯏꯆꯦ ꯑꯃꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯏꯆꯦ, ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯅꯈꯤꯁꯤ꯫ ꯋꯥꯔꯛꯂꯕꯅꯤꯅ ꯑꯁꯥꯏꯒꯤ ꯁꯪ ꯑꯁꯤꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯍꯣꯟꯖꯤꯜꯂꯒ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯅꯁꯤ"꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯔꯛꯂꯤꯕ ꯏꯆꯦꯗꯨꯒ ꯏꯇꯩꯒꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯥ ꯊꯣꯛꯄ ꯑꯃꯒ ꯏꯃꯧꯅꯨꯄꯤ ꯊꯣꯛꯄ ꯑꯃꯒ, ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯔꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯁꯨ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯇꯔꯨꯛꯁꯨ ꯍꯤ ꯃꯅꯨꯡꯗ ꯄꯣꯊꯥꯅꯕ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯒ꯭ꯔꯣ ꯅꯈꯨꯛꯇꯨꯅ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯏꯃꯧꯅꯨꯄꯤ ꯑꯗꯨꯁꯨ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯏꯇꯩꯒ ꯏꯆꯦꯒꯗꯨꯁꯨ ꯃꯕꯥꯅꯤꯁꯨ ꯇꯨꯝꯊꯅꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯗꯤ ꯃꯌꯥꯝꯅ ꯇꯨꯝꯊꯅꯔꯤꯕ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯗꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯆꯥꯅꯨꯄꯥ ꯊꯣꯛꯄ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯁꯥꯗꯨꯗ ꯃꯤ ꯑꯃꯅ ꯅꯝꯁꯤꯜꯂꯒ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯪꯂꯥꯛꯅꯕꯒꯤ ꯃꯑꯣꯡꯅꯤ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅ ꯃꯥꯕꯨ ꯀꯧꯏ꯫ ꯑꯗꯨꯝꯅ ꯀꯧꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯧꯅꯨꯄꯤ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯛꯈꯤ, "ꯑꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯃꯪꯂꯥꯟ ꯍꯥꯏꯗꯨꯅꯤꯅ, ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ, ꯏꯗꯣꯝꯆꯥ, ꯀꯀꯥ, ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯉꯛꯄꯅꯤꯗ"꯫ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯍꯥꯛꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯏꯗꯣꯝꯆꯥ, ꯑꯩꯅ ꯇꯨꯝꯊꯈ꯭ꯔꯤꯕ ꯑꯗꯨ ꯊꯕꯥꯛꯇ ꯈꯨꯠ ꯊꯝꯂꯒ ꯇꯨꯝꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯑꯁꯨꯝ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯂꯥꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯨ, ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯁꯥꯟꯅꯐꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯕꯥꯛ ꯇꯝꯅ ꯃꯍꯥꯛꯅ ꯆꯣꯡꯁꯤꯜꯂꯒ ꯅꯦꯠꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯍꯥꯛꯁꯨ ꯃꯪ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯒꯠꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯇꯧ ꯑꯗꯨꯗ ꯐꯅ ꯀꯟꯅ ꯍꯧꯒꯠꯅꯕ ꯇꯧꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯈꯤ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯛꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯉꯝꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯅꯤ꯫ ꯉꯁꯥꯏ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯀꯧꯕ ꯑꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯇꯥꯏ, ꯈꯨꯝꯒꯦ ꯈꯜꯂꯕꯁꯨ ꯈꯨꯝꯕ ꯉꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯁꯨ ꯏꯆꯥꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯉꯥ ꯐꯥꯕꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯐꯥꯕ ꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯥ ꯐꯥꯕꯗꯤ ꯑꯗꯨꯃꯛ ꯆꯠꯆꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯣꯊꯥꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯅꯍꯥꯟꯈꯩ ꯄꯣꯊꯥꯕ ꯁꯪ ꯃꯅꯥꯛꯇꯨꯗꯒꯤ ꯈꯔ ꯆꯠꯊꯣꯔꯛꯂꯒ ꯄꯣꯊꯥꯅꯔꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ ꯄꯣꯊꯥꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯆꯦꯒ ꯏꯇꯩꯒꯁꯨ ꯄꯣꯊꯥꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯄꯣꯊꯥꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯇꯩ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯒ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ꯫
Matam aduda aina asumna mo hangki. Itay kaidoba yaurake. Aigi nupadusu uirum sarum tumtharurabani. Maaksu itay na kana laurakpa makhol adu taba matamda mikap khangthok tholakduna kaidaure tasaw haiduna hangi. Matam aduda itay na asumna kumlakhi. Hash kari matawno. Sang asika lainariba aikhoigadi phanadi lapnarabani. Adabu sang asida nupa anika wangthrang wangna songlaklaga aikhoigi hi asida tarai. Aina hi asida karakaro haiduna mabani duda phanakan sai. Adabu nupa ani dudi aina phanakan nganglabasu sukya yaba kauramdi. Maya ihi higatlaba matungda aikhoina tungleba hi asi ising manungda singtharaga hekta laksillei. Matawadudane aina khanglaw lawrakliba asi langpan taraponaga oibaga mafam asida panthaduna leiragumsi aikhoi satnaba tawrasi. Asi hairaklaba matungda itaiga isigadsu atopa jaga amda hondokre. Aikhoisu atopa jaga amada nga phanabani haiduna koithi thiba horai. Ngasai aikhoina tholakpa matamdadi nga adasu phana sarambani. Adabu aikhoina potharuraba matungda nga adu longthanba matamda pakni ta pharaktre. Adamna nga pharaktabaduda aina aigi nupaduda asumna haikhi. Karino nupa nga sibu hulauna hankriba sibu aigi wahang aduda aigi nupa na mukumlakhi. Khangdrene tawriba sinupi ngasaidi phana yamna nga asi sarambani. Adubu hojikti amata sakhitrene. Sarabasu nga asi jaga jaga matik ta saba male. Hi adu khara yang holo mafam ataidasu khara yenglusi. Asi hairaklaba matungda ainasu hi adu yang hole. Hi adusu khara kanna horaklaba matungda aikhoina potharamliba mafam adudagi phana sangnadi lapthorakle. Aina adumna kanna hi holingai tanjadada hi asi ipha phajalaga isasatabagum tawrakhi. Hi hona sab lepkhre. Matawaduda aigi nupa namo kari matawno nupi hi adu khara yangna thuna holo o hairaga sabliblibaduna aigi nupagi pakhumaduda aina mo pikhi. Khangdre nupa hi asi khara yangna holibani nausu khotlibani. Adabu hi asi yangna salo haiba yakidre. Hanadi khara sasarambani. Adabu hojikti sabekta lepre. Aigi pakhumaduda aigi nupa na asumna kumlakhi. Karino ni tawriba sibo ngarang nahandagi tawrakliba si langban taraponaga oibani aidi ikibukireda. Asi hairaklaba matungda naupairiba aina hi adugi akoibaduda sak thinduna yengi. Adabu karimatadi leiba udi. Ibanisu adumna sableplaga leibaduda aigi nupanasu hi adu makha tana holao haiduna honduna yengi. Handamukti hi adusu honba satlei. Adumna hi adu honba satlakpaduda aigi nupasu makha tana long thinabani haiduna sem saba loikre. Aisu hi adu makha tana hole. Khara holaklaba matungda phumdaw apakpa mathingnare. Phumdaw apakpa sigi wangmada mi amatasu nga phaba leiba unade. Mayamna leinariba jagadudagi aikhoisu khara thapna hondorakle. Aigi nupasu mafam asida nga khara sai haiduna nga thinduna yengi. Mafam aduda nga su khara makhadi phare. Adamna itay inauna nga pharingai tanjadada phumdaw adugi wangmada mi ani ohumna isingda songdaraga iroibagi makhola matarakhi. Matam aduda aigi nupasu longthinbadu sabhek leptuna aingonda asumna hairakhi. Nupi kari matawno tawriba asi isingda mi songtharabadi nga phada haibasi khangdraba male. Kana-kanagi masa masu singno makhoi tamno honjillo. Masi hairaklaba matungda aihaksu tarakliba makhol tamna hi adusu honjilli. Mayamda wafam amatang thamjagi madudi loktak pat asida nga pharingai matamda mi amatana isingda songthaba yade. Karigumba isingda mi ama hekta songtharuba matamda nga phaba sab hekta lepi. Haibadi hana thoklamba nga singado loina mangkhi haibani. Matawa sum tawna mi langbagi makhol tariba jagada yorakpa matamdadi mi di amata leiba thingnade. Matawduda aigi nupasu masada kiraklaba male. Asumna aingonda hairakhi. Nupi yumda khara thuna sanglasi mayamna leiriba asomda honjello. Makha tana isu wa amata ngangdi mayamna leiriba domda honjelle. Mafam adudagi aikhoina hek tholakpaga amuk langbagi makhol amuk tarakhi. Aikhoisu hanna yengdana mayamna leinariba mafam aduda tamna hi honjellakhi.
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯉꯥ ꯏꯐꯥ ꯐꯥꯅꯗꯦ, ꯃꯤ ꯑꯇꯩꯁꯨ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯉꯥ ꯀꯌꯥ ꯍꯦꯟꯅ ꯐꯥꯅꯔꯛꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯑꯀꯤ ꯑꯈꯪꯗꯤ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯅ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯋꯥꯔꯤ ꯑꯃꯨꯛ ꯍꯥꯞꯆꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯒꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫